अरामबाई न्यूज़ गुवाहाटी मणिपुरी पाउ ताबिरिबसिंगबु इहान हानबमक्तदा चिंगांगबम सुजित्रानीना खुरुमजरी हौजिंग असिगे समलप्पा मरिबा पाउसिंग लोबिरसे मणिपुरी इमालोनना आसामदा मायोकनरिबा अवाबा खुदोंचादबा कया संताइननबगी पांदमदा आसामगी लुप कयाना पुनसिंदुना सेमखिबा कोऑर्डिनेशन कमिटीगी मेंबरसिंगा लोइनना ngasi tongan tongan ba लुप हाइबदी माइफा अम्पाल अमकोको WSCVP AMMYF AAMMSU MMDOA अमदी नोंगिन NGO की मिहुत सिंह यावना लखीपुर कॉन्स्टिट्यूएंसी के MLA राजदीप ग्वालागा उनखरे मणिपुरी लोन बो असम सरकार की एसोसिएट ऑफिशियल लोन ओहनबा APSC की CCE एग्जाम दा मणिपुरी लोन यहोनबगी डिमांड दा मणिपुरी लुप कयामरुमना लेप्तना चंगसिलगलिबा खोंजंग सिंह असिबु सौगतलदुना MLA राजदीप ग्वालाना हाइरखी मदुदी गुवाहाटी दा एजुकेशन मिनिस्टर हिमंत बिस्वा शर्मागा उनदुना मसिगी मतंगदा वारी सानजरखरे मसी सरकार की थाक्ता पुखतुना खनगनी हाइबगी थाजबसु पिरखी अदुबु लूरीबासिना मणिपुरी लोन खक्तसु नते अखोगी हिंदी लोनसु असम सरकार की थबक थाबा याद्रिबने अदुबु अखोई पुन्ना होटनमिनबा अमा चंगी हाइरखी मणिपुरी लोनबु असम सरकार की एसोसिएट ऑफिशियल लोन ओहनबा होटनबदा अगी माइकैदगिसु अंगम मतेंग पांगजगनी हाइना मखाताना MLA असिना थाजबा पिरखी MLA का उन्नबा सिदा कोऑर्डिनेशन कमिटी के एडवाइजर ओरिबा कांगबम शांति कुमारना आसामदा हौजिक ओरिबा मणिपुरी लोन की फिबम अमदी मायोकनरिबा अवाबा कयागी मतंगदा कुपना पाउदम अमा थमखी वारी सानबा सिदा कोऑर्डिनेटर ओरिबा असांगबम सोपोन लैशुंगबम रोबिंद्रो A सुनीता इमा सनाथोई इमा अरुणा इंगुदम विनोद अमदी सेराम हेराजन चिंगबनसु सरुक याखी माइफाना इमालोन कननबगी लेप्तना चंगसिलगलिबा खोंजंगी सरुक अमोइना ngasisu kasar sonai constituency gi manung channa lamar gram panthoibi yaifalup na sinduna postcard campaign changsinkhre campaign asi yaifalup ki president sunita singh amadi secretary padmavati singh anina luchingkhi chaurakna postcard chamaga yankhai muk ngasi post office ta thadakhre आसाम की महरोलूब आसुअमदी AJYCP ना पुन्ना रीजनल पॉलिटिकल पार्टी अमा सेमननबगी पांदमदा सेमखिबा डॉक्टर नगेन साइकियाना लुचिंगबा आसाम एडवाइजरी कमिटी की लमाई निफु मंगा सांगबा रिपोर्ट ngasi पिखलखरे रिपोर्ट असिदा आसाम ना मायोकनरिबा अवाबा खुदोंचादबा कयागी मतंगदा पनबगा लोइनना रीजनल पार्टी अमा सेमबगा मरी लेनना थौरांग अमदी कांगलोन कयासु याउरी फिबम असिदा महिरोई अमदी नहारोल सिंगी लुप अनी असिना पुल्लगा आसामदा अनौबा पॉलिटिकल पार्टी अमा यामना थुनमक सेमलगनी हाइबसिमदी मयेक सेंगले ngasisu muthatpangamdana chaktun lariba bagjan oil rig ki mayasigi matangda assembly da wahang pahang taunakre minister chandramohan patwari na wahang singa sigi pakhum piraduna mayasibu muthatnaba canada dagi expert team ama yamna thunamak state asida thunglaragani haiki लाखलिबा था अमनी असिगी मनुंगदा मयसी मुथत्पंगम लगनी हाइकी पनबा याई मयसी सिंगापुर दगी लाकपा एक्सपर्ट सिंगना कन्ना होनरबसु ngasi नुमित चामनी सुजिलकलबा फावदा मुथत्पंगमद्रिबने आसामदा यामना चाउना लुपा करोड़ करोड़ कया थाददुना चही खुदिंगी पांगथोक्तुना लाकलिबा विश्वकर्मा पूजा अमदी दुर्गा पूजा अनिमक हंदक चहीगी ओइनदी कोविड की चटना कांगलोन सिंगाकना पूजागी मरी लेनबा थबक थोरम खक्तमक पांगथोक हलगनी हाइरी चही खुदिंगी पांगथोकपगुमना नुमिदांगदा जगोई इसेगी प्रोग्राम हाइबदी कल्चरल नाइट न चिंगबा अमता हंदकी ओइनदी पांगथोकपा यारोई हाइरी हंदकता COVID-19 पॉजिटिव ओइख्रबा हानगी आसाम की CM तरुण गोगोई की फिबम फगलकले हाइना GMC हॉस्पिटल की प्रिंसिपल डॉक्टर अभिजित शर्मा हाइरखरे महाकी ऑक्सीजन लेवल 43 लई तोबुतबो हौजिकसु ऑक्सीजन मास्क दी अदुमक सिजनरी हाइरी ngarang leibak pokpa numita gogoida remdesivir injection ani kapkhre hairi matam punamakta department punamaki expert doctor singna gogoibo koipan panari mathau tarabadi transfer tobagi thorang phawba sem saduna lei hairakhi मणिपुर COVID-19 के अनोबा पॉजिटिव केस चामगा कुनमंगा फंख्रे चामगा यांखै तरेत ना नाबा फरदुना ngasi discharge तौख्रे ngasi पॉजिटिव ओरिबा चामगा कुनमंगा सिगी मनुंगदा अनी खतंगदी CAPF की पर्सनल सिंगने अदुगा चामगा कुलहुमदोइना मिचमने अदुबो मिचम चामगा कुलहुमदोइमक लोकल ट्रांसमिशन ने हाइबदी ट्रैवल हिस्ट्री लेतबा सिंगने मखोगी मनुंगदा इम्फाल वेस्ट की निफु इम्फाल ईस्ट की 19 थौबाल दगी 13 बिष्णुपुर दगी 13 चुराचांदपुर दगी 19 कक्चिंग दगी 5 अमदी चांदिल दगी अमा याउरी
CM Secretariat Security Singi Laifam Chapam Sindok Sunjin Tauba Imphal gi Yai School dagi PWD gi Building Project 1 gi Mohori ama COVID-19 positive oirak pagaloina mahak lamboi khunang khungda laiba COVID Care Center da laying chothaba hokre Nakalamarom da Manipur gi hanagi CM Okram Ibobi gi security personnel taramathoi COVID-19 positive oire adubu Ibobi amadi mahaki imungi miyoi sing COVID test tawda negative oi hairi Panbayabadi Handakta Congress Party da Changlakhiba Arun Enterprises ki mapu Thangzam Arun Kumar bu okpada Okram Ibu biyauna Congress MLA kyana sarukya khi masina maram oiraga Congress Bhavan su sanitize tawkhre Desam ki General Secretary oriba Laisang Them Lamyan bana luchingba team amana DM College of Teachers Education gi Principal amadi Administrative room animak ngasi solon sinkhre Chahi tara mangarom regular principal hapangamdana lairakpadagi mutpagi phibamda laklaba college asi kalhodaba yade hairaduna mahiroi loop asina tongan ba khongthang sing paikhalakibani adubo lengakna nongna principal in charge amuk hablakliba asisu charak chahingnai principal ohelabasu mayek sengna qualified oiba principal in charge ohengadabani natrabadi ohenba yaroi haina mahiroi loop desamna kanna dabi tawrakli Meghalaya Lengakna Laklibo October gi tang taret tagina tarataruk fauba UGC examination sing pangthok nabagi warip lokre undergraduate examination sing na online amadi offline animakta pangthokani aduga akhanana PG examination sing di online gi khudangda pangthokani hairi Meghalaya gi mapanda lairiba mahiroi singna online gi khudangda parikya thaba yagani hairi exam khudingmaki result na October gi tang 38 faubagi manungda lauthokani so hairi COVID pandemic ta meeting thamlaga Arunachal Pradesh ta akanba checksing thorang amoina state asida changlakpa lam koiba khudingmak state asigi check gate sing amadi helipad ta COVID-19 test taunabagi damak rapid antigen test tawba taragani mato sumna state chief secretary na thokiba chirol asi September gi tang 30 fawba chatnagani hairi Assam da COVID-19 gi apunba confirm case masing lakh amaga lising taramathoi chatret kunmanga sukre lising kunmari ga chawnga taramarina active oiri apunba laikhidabagi masing chahum ga taramanga ni Tripura da ngasi COVID-19 gi adongba positive case chawnga ga humputaruk phangkibaga loinana apunba confirm case masing lising tarani thoi ga chatret taramapan sukre lising mari ga chatret kuntra marina active oiri ngasi su Tripura da mioi manga COVID naduna laikhidabaga loinana apunba laikhidabagi masing chamaga tarani pan sukre Manipur COVID-19 gi apunba confirm case masing lising taruka chawnga supna taret sukre lising amaga chanipan humbudrama thoina active oiri laikhidabagi masing kumapan ni Nagaland ngasi nongna positive case taramari phangkibaga loinana apunba confirm case masing lising mari supna taret sukre chatret kamarfu mangana active oiri laikhidabagi masing nipani Meghalaya da sung asi nongna positive case humbutra taret phangkibaga loinana apunba confirm case masing lising ani ga chawnga taret sukre lising amaga chamaga marfu tarukna active oiri ngasi su Meghalaya da mi ama COVID naduna laikhitabaga loinana apunba laikhitabagi masing 19 sukre amadi Mizoram da ngasi nongna positive case nipan phangkibaga loinana apunba confirm case masing lising ama supna kun sukre chahum ga humphuma thoina active oiri laikhitaba amata yaudre India gi oina ngasi gi positive case lising yankai taret ka chahum nifuma thoi phangkre masida Maharashtra Assam yauna state taret ki report watli maramasina India da COVID-19 gi total positive case masing lakunthra nipan ga lising kulhumdo yaukre total active case masing na lakh nipan ga lising mapan henkre apun basi ki bagi masing na lising humpu taret ka chamaga yankai mangani aroibada atopa pausing da Leibag asigi Prime Minister Narendra Modi na preside tawkiba cabinet mifam na Jammu Kashmir official language bill in lising ani kun parliament ta introduce tawbagi ayama pikre hariba language bill asida official loan manga yauri loan sing adudi Urdu Kashmiri Dogri Hindi amadi English ne Paumi Singh ngasi wangang loduna Union Minister Dr. Jitendra Singh na haikhiwada Dogri Hindi amadi Kashmiri loan sing Jammu Kashmir da official loan oina hapliba si mafam asigi miyamna matam sangna dagi hauna manglakpa mang adu mangphauna hanbata natana amatto oibagi thauna adubu yokhatpani haiki India lengakna leibagasi sovereignty, integrity, defense amadi security da sokningai oiba mobile app chamaga taranipan ngasi thingjinkre app sing asigi manungda mayamna yamnamak pamnariba PUBG gi variety sing WeChat work
WeChat Reading, Super Clean, Cyber Hunter, Life After, Ludo World, Game of Sultans amadi Chess Rusnachingbasu yauri. India gi ayamba university singi parikha sing mathang pangthok naraklakadaba maramna parikha sing asi pangthokpada ngakadaba SOP Union Health Ministry na ngasi thadorakre mahausa gi phut taruk lapna leiba face mask upa khutoi na hamba amadi sanitizer sizinabana chingba yauri asida sunatana containment zone gi wangmada leiba examination center sing khakta function togani adubu containment zone dagi lakpa staff natraga examinee sing di center da changhaloi hairi containment zone da leiba examinee sing di tungda university natraga institute na parikha pangthoknaba thorang togodabani su hairi. Ministry of Women and Child Development na Pradhan Mantri Rashtriya Bal Puraskar English Singani Kurmathoi gi nomination gi damak kaurakre. Application form thazan bagi aroiba matam September gi tang 15 fauba sangdokre. Puraskar si lebaga sigi meritorious angang sing ladai mioi sing amadi institution sing bu ikai khumnana ba utnabagi damak hodokhibani. Award asi category ani thokna habadi Bal Shakti Puraskar amadi Bal Kalyan Puraskar da pigani. Bal Shakti Puraskar na lam kayada hendok thoidokpa angang sing da aduga Bal Kalyan Puraskar na angang sing gi damakta akhanana mamal naidraba khudol tamliba lanai mioi sing amadi institution sing da pibani. Panba yai private organization sing na ICCW National Bravery Award ki mingda award khara piriba adudi ministry asina sakhangde amadi ministry asiga mari amata lainade hainasu ministry asina sengdorakli. Amadi Ladakh Gamkhai Paringda India China Unkhatnari Basi Taishinanaba Lebak Ani asigi military thakta ahumlak suboina wari sanakre. Ngaside China gi maikaidagi India gi mathakta maral kya sirakle. India na ain kaina ngamkhai lana chathok chasin tawi. LAC gi status quo India na hongdok hongjin tawi haina China na India gi mathakta maral kya sirakle. Adubo South Pangongda India na dominate tobagi phibam ta leibaga loinana tholakadaba phibam khudimak mayuk nanaba sem saduna lei hairi. Ngasi gi oinadi Arambai News Guwahati da Manipuri Pau sandok chaba matang installation jabaga loinana amukasu hanna khurumjari.